Mayam Krumsari on Ingrips Impact News ni Raj Nongthombam MANUNG hariba 360-degree analysis of news and events ta mayam butra nokchari. Ngasi si malemgi International Yoga Day have malam yoga gi numini mapalak subu ina pangthokadori bani adubu Manipur da hujikle riba fium masida Prime Minister Narendra Modi na wapham amata thamlaktaba adu mahak masamak International Yoga Day ga mari lenana ngarang dagi international tour da laigibna maram oiraga Manipur mi am da khoisau na badagi ngasi se Manipur da International Yoga Day pangthop ki mohta No Yoga Day in Manipur haidana mafam da khongjang sanction su lairi masiga iroina na habatare Prime Minister Narendra Modi na Manipur hojik lairi ba unrest asida wafam amata thamakte adu mahako unaba mathau tai habagi wakhalonda lamdam masigi tonga political party sing maroina ruling party dagi su haidi ruling the yaw political party singi oiba MLA mayam amasu Delhi da camp tawraga wari sanaba appointment phangna gedang to hona duna lakpani jun gi tang tra manga soi sidi horaga mathang MLA mayam se sangba mai tawdana akogi like minded manaba hadi BJP dena tab non BJP opposition party mak so hai bi ai sigi like minded roba political party taragi non BJP political party taragi Congress yauna JDU yauna mayam sigi apunba kangu amasu Delhi de chalaga Prime Minister unana bhona khi adubu Prime Minister si ngarang dagi horaga habatare US amadi Egypt ki khongchat ke damakta India thado khibna maram oiraga hairiba Manipur de chakhiba MLA sing natrika political party sing asi Prime Minister Narendra Modi ga unaba phangdabi wakhum sing lare adubu Prime Minister ga unaba phangdaba targa su Prime Minister da memorandum no chingma pisan khiba political party taragi maike degi aduga ruling party gi maike degi su koi Defense Minister Rajnath Singh Finance Minister Sitaraman unakhiba aduga koi BJP gi leader sing su unakhiba gi paw sing miam de leire adu lai wapum de hairiba leader sing asi unabana karai phaw bakana ba phangadori bano aduga koi gi chaliba delegation habta political party sing delegation atragi MLA sing gi oiba delegation mayam sing asina karai phaw bakana ba porkaduri porpangami bra ngamdri bra prime seg unadar bani namasi khongcha sing asi mai paktre hena logodori bra natraga Prime Minister halak phaw ngai gadori bra natraga Prime Minister hal matungda makhata na hairiba camping to bahab tarama ko unana bagi thabak mayam se mung chatha gadori bahab gi wapum sing ni wapum sing asig matang sida khana ne no dam tang sin pack news ki